Manipur board ki class 10 gi ko chemistry gi chapter number 1 du mamang gi episode ta yengkre adu koina presentation style da takre ko du ngasi gi sidai sidai na style no ma hongdo go yengi masiga dagi mamang gi du ga gyan ta ba karam na heli habdo adum comment section da dum khangan biro aduga mamang gi chapter du periodic classification of elements haibadi du ga ngasi gi chapter number sina chapter number 2 ni ko chapter number 2 chemistry gi करी तारे chemical bonding है बनेबा chapter सी की ममिंग से chemical bonding कोई सिद्धि फजारे है अदुदी फरे chemical bonding है बसे कोई ना chemical bonding सी करीनो है बसी महाना चौरागने येंगसी अदुगा मसी की chapter सी की मखा सिद्धा तमकपा तमगदोरी बा कोई की three main topic से कना कना नो है बदो मुक येंगसे बको three main topic ते कना कना नो है बदी ionic bond अदेगी covalent bond का covalent bond aduga third ta coordinate bond ne sigi maming se tongan ba coordinate se dative bond haraga su khangna bani degi ionic bond sina muk electrovalent bond haraga khangna bani ado hayeng maming on tho harak pada ngaw dana chakhini ko madu maming do suning chango aduga masidai sida khoina ahan bada chemical bonding haibasi kaino haise hana yengsi ko chemical bonding haibadi asagi atom sing se element ki atom sing si masa mathanda nature sida laite ayambana ko ayambana moi si stable oinana ba ko amaga punjanna ba sum honai ba adida masa gi stable oijaba akoi di ngamjar roi ka haraga mathanda stable oijaba kangu su lei atopa ka punjana daba makoi sing to koina noble gas kaina ga chapter number 1 da yengi ba natra noble gas haibedo makoi na stable oirisi natra makoi gi kenu se makoi gi outermost shell sigi sidai sida octet configuration dai kaina koina tamki ba mama outermost shell da electron ni pan leibedu bu koina octet configuration kawi kaina hai gi ba masi sidai sida matang sidai sida ina chawrakna koigi hanagi kenu si apet ningsang ga yeng si ko si proton leire positive oiba charge proton si leire natra adugi sidai sida k shell haina mala ani adagi m shell haina mala ani adagi mathang chatkiba yaiba aduga khwai manung sidai sida electron ani chakhairaga leigani aduduga sigi mathang sidai sida electron ni pan bhaw hapa yai kana koina tamgi ba natra mari manga taruk taret nipan natra masigi nipan leibase sibune ba koina octet configuration ase masi am stable oijabado koigi sidagi reaction ga thok roiba sum kanda di smaina leira kanda adoida asagi sida wala kanda taret ka sura kanda natraga mapan sida ama khakka leira kanda ne ba ngasagi kano se elements sing sina stable oidabagi ama gong pusanaba ama gong pusanaba honorak tuini ko sigi matang sida ne ba koina chemical bonding haibse lak tu si punjanaba do sagi amaga punjana kanda chingchinabagi attraction thogla aga moi punjana kibagi wari sine ba koina electro chemical bonding sida tam doisi ko aduna koi bonding makal ahum lei haibasi khange aduga episode sida maru oina koina yeng doisi ionic bond ko ionic bond or electrovalent bond si yeng se electrovalent bonds masi koina ahambada khudam loroga yengsi ko sodium si yengse ba sodium hairi basi magi keno si magi atomic number si 11 ni habse koina khangi natra 11 si krai di khangi periodic table da yaroga leirabani aduna chemistry ki foundation linge hai tardi adum noi sagi periodic table du fazana chimpa pum darkar tare adu noi syllabus ki matung in budi calcium bawdi maru oire dumudi noi fazana moigi masing du chimpa pu tare sumlak chimpa pu bai type aduna sigi 11 se koina electronic configuration ithoke hai taragadi 2 8 1 ani ithora ani ba ko aduga khwai digi matai thangba khwai digi mapan thangba cell sida yawba masing sibu koina electron masing sibu koina kai kauki valence electron ana kauki ba natra aduga madubu koina valency ana haraga su khangna ki natra valence electron duna valency masing ja takani na haiba adu taragadi sodium si hojik ma se reaction thokninge ko sodium se reaction thokninge maramdi ma si stable oideba 2 ga 8 ka si oira kanda stable oiduneba masi phangkanda octet configuration da phangduineba aduna
exam da suma si khoi ni yek thok pa se tam gada ne yek thok pa se irai lai ba am simple oina sat 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 yek thok kan dum gyan ta ba hen bani ko sigi manungi cell si da ista k cell si da ista lai re l cell lai re natra aduga matai da m cell si smaina lak tu ne ba ko khoidrin khoidrang chat le adu su chum ma lo re ka su kai de sida manung da ani ma hapani si electron ani ma hape ko aduga sigi ke L cell sida nipan sima hap krani ka nipan sima magi electron masing jelani aduga ama se mapan da ama lei bese ko ama si sigi electron si kauthok rakan da ne mana stable oija doise aduna sodium je masi mapan si de masigi electron si kauthok na badum hona doi ne ba nature da aduma in tawraga kauthok rakan da sodium kedoi yengsi ko sodium si mana electron ama kauthok rakan da sodium ion haibasi form tawtuine sodium ion form si plus sign la ise kai gino ngasai gi khoina haibido sodium sida isda magi 11 atomic number du haibidi proton masing kya yawba 11 yawba electron masing su 11 yawba ko adulai da electron ama se sida isda kauthokrabane ma panda adu taragadi proton masing ama helodra haibidi plus masing ama heloreba adu plus tu bu khoina sida isda plus haiza ai plus thiman gram tanga ko mutalaga amko ye kya okay si plus sila eva sumain to duna sigi proton masing ama heli hairi ne sibu sodium cation ko positive ion sibu koina cation kaureba cation banan si cation kaureba ko asumaina tawbasi khoi electropositive character haina su kauki natra electropositive positive natra maina electropositive character haibadi positive ion form tawgi character dubu electropositive kawi haibani natra adu masi gyan tare aduga akoi electronegative character haiba masu akoi hapangi ko mamangi episode today da anang gyan tadra su mamangi episode to halaga mu yeng biro aduga amu hena gyan tarani ko chlorine jing seba chlorine ge atomic number si 17 neba natra 17 se koina 2 8 7 haina smai ithorani bako adudi ma se octet configuration tadri bani ba maso stable oining mana kro kholabani adai da sagi 2 ga 8 ka si octet configuration oibi ai adai da taret pithok pa budi taret se pithok ra stable oiba budi ama loksala akanda electron ama loksala aga nipan on basina hena lai ba mangoda natra adoi tari noisudum khalani natra aidi taret pithok pa budi ama lokthok posina na sammi he hena haira kanda masagi chlorine sina ke dauni madi electron ama mingondagi la uduine ba ko sagi sodium na di mangonde kakthok na bo hanai adu chlorine gumba sigumba mapan da tare leba kangu singsina di electrons la oraga mana ke daurani ama hele adu tare ga di ko 2 8 8c magi octet configuration khwai mapan da thangba valence cell sida yawba electron masing sini pan suradi kedawe haba octet configuration kawi madu stability asagi stable oiba configuration ni haire matang sida yem ko ma si electron ama extra lausalak pagi kedauba electron ama heli haine si minus ama sina tais ko minus ama sina tais adugo sigi keno si negative ion si bokoina anion haine kawe natra anion haine kawbuni aduna akoin mamang da cation di positive ion laire anion sina negative ion laire masi electronegative character kawe mas electronegative character kawe aduna element amana anion form to bangambagi character si electronegative character kawi haibani masi non metal singi character ne aduna mamang episode fazana yaurabani fazana yengo adu tardi khoi si electronegative amadi electropositive se khangabani na kedora ionic bond si yengase ionic bond si machu ama no bam yenge ionic ionic bond si kedoni sagi ion ani sigi marakta chingjanabagi force ama tawrakanda chingjanabagi force ama thamakanda ko moi ani sigi marakta force ama thoaba matungda bond se form tawra matungda compound form tawsan bani da sodium chloride ka haraga natra thumje koina chanari ba thumje natra sodium chloride si sodium gi ion ga chlorine ga ion ga ni si moi ni si gi marakta force of attraction na mala toini ko
force of attraction ama tawrakanda ani si compound ama form tawbani madugi force of attraction dubune ba khoina ionic bond haisi ko bond kausan bani da khoina adugi attraction do lei beide makta moi bani si compound form to ba ngammine ba aduna irai lai ba isam sam ba po ne ba natra adoi tardi khoi masi exam da hangba sigum masi dum isam sam na dum hangba yai adu noina yek ga yek pasi tammo ko yam lai ba mong ni aduna sodium si magi khwai ma pan thangba mangonda electron ama lei habadu si dot sina utlesi ko masi dot si ma chu mana tawraga yeng si asang base magi electron ma pan da lei ki budong sai aduni haina loksala se aduga plus sign amuk la thamasi ko adagi chlorine gi case na ngasai ke dauba magi dana ma pan da taret leiba ama ani ahum mari manga taruk taret natra ada mana pambana ama lauraga pamba ama lausaning bayam pamjabada mana ama lausala kanda stable oinaba adoi tardi kedore ani sigi marakta reaction thokpa yare ba ma su pithokpa yare aduga sina lausan ba yare ba adu main tawra kanda notation oina khoi si khoi gi figure da yekthoga sumaina keno tawra su yai plus haina la ani mangondana ko aduga sumaina yekaga exam da ibio ba dui taragadi aduna sigi keno si magi sumaini yek thokpa yare natra magi keno si dot oina asang basi ama anni ahum mari manga taruk taret leijare magi masagi ko aduga ngasai gi sodium dagi lakpadu koina higok sina ta hapchalasi ko sida higok oirabnina magi mamangi sim higok on thokem ta ko okay asmaina sodium gi ama lae ko sodium gi lakpa potse electron lakpa potse koina negative na utlasu yae basmain toraga adumaina tawrakanda sigi sodium chloride si form tawi haina sumani yi ega ta asu yae ba or sumani irasu yae dum natra plus ama negative ama adubu sumaina sum yek thom taragadi yam masa khaina khangma male ba khangju khangaga yini ko aduna mark pigada kangu sing adum phul dum pirak tabni masana natra aduma interaga irai laina sumaini yek thokpusi tamuko adu khudam oina atopa amasu yengsi ko atopa magnesium chloride si yengse ba magnesium chloride si kamain ta wi haibada magnesium si he am lapna igre ai si software se ahamba sinabagi khoigi coordination tawbus ngamda wabadu adune tois magnesium sigi magi keno si magi electronic configuration si magi atomic number se 12 neba magnesium se ko magnesium se 12 ni di magi ithokto si 2 mo oire 8 ama oire 2 mo oire natra magi octet configuration tan ge hairadi ani pithokra kanda lai reba mongonda di ko ani se pithokra kanda lai doineba aduna kedore mana pithokdo isi mi anida piba yaeba chlorine anida piba yaeba magnesium chloride form to ge haitara chlorine ama ngasai chlorine do ke dawi 2 degi keano 8 7 natra aduga sidasu 2 8 7 oibneba aduna chlorine molecule amamam sida isna manane somdama piba adumain tawre ha kanda ke dawni magnesium chloride has a form to raktoineba magnesium chloride has a form to doineba masi sumaini irasu yare aduga ngasai diagram oina magi matum kari dot ka tawdana yam acha khaina irasu yare ko sidai khoina chlorine atom ani lobagi neba sidai kano lais chlorine atom se ani lorabani na sidai khoina chlorine atom ani sina utleb aduna khoi khudam ani si yenge ko khudam ani si lai re aduga larik ti yeng matam da calcium oxide kana su yaram gani do hafet yeng matam di lai na dum kyan tarani aduna khoin khange madudi ionic bond haibidi electrostatic force of attraction between ions ko ion gi masenda electrostatic force la kanda compound form do budo maduda sagi laiba bond du khoin ionic bond ko re haire aduna khoi si ionic natraga electrovalent compounds form tawri natra sigi compounds sing khudam moina khoi thum leire natra magnesium chloride leire adagi calcium oxide leire natra sigi keno si compounds sing na chain ba character sing neba khoi darkar amuk yeng doi se khoina ko madugi characteristic of column C okay characters of ionic compound neba
ionic compounds natra adugi si exam na maru oini ko masigi character mari khak discuss tawbani larik ta madu phazana naina si ko ahan bada koi generally crystalline oi haire generally crystalline CRYSTAL okay generally crystalline oi haibani ba haibadi ngasai gi form toriba compound si ko crystal state ta uba phange ba koina x-ray da tawraga yengma matam da x-ray studies tawraga yengma matam da makoi si geometric pattern amaga loina na ko mo si 3 dimensionally keno tawreba crystal structure da uba phange ba koi sam na thum ji yengune thum je dum crystal malaga leitrana na matang sida noi khangdoi se khoi gi sodium chloride hairaga sigi molecule amakha tarak tarak lairoi ba ko masi sodium chloride amakha lairoi ba aduna sigumba si sodium chloride si form tawna ba crystal ama form tawna ba hona ba sodium taruk kumba dagi calcium kari chlorine ion taruk kumba moi mi se punjala kanda makoi gi force na punjala kanda crystal ama form tawba yai ba crystal ama form tawba yai ba ko madunida koina kano sida ahan ba character generally crystal oina form tawi habs leire ani subada khoi gi makoi gi melting point ko melting point and boiling point si kedaweba high oeba makoi se haibidi makoi gi kaino se force of attraction electrostatic force of attraction tawrakan sida amaga oppositely charged ions chingjin naraga kanna leibani na makoi gi amuk thugai ko matam da moi gi melting point amadi boiling point si wange ba ko aduga makoi si conduct electricity kaidoba in molten state aduga and in their aqueous state aduna makoi si thugai ko matam da ko sagi iron haisida bu charge pubang amidana haibidi positive amadi negative ion na thugai ba yadoi ne ba makoi gi compound sing aduna molten state ta lak matam da ga dore ion se separate tawra amina ga dore ni moi si charge conduct tawba ngamak toine ba na electric charge conduct tawba ngamani aduga last character da ga dore makoi si usually soluble in water da tumba ngamme ba si pose khoi isam samna yenge natra thum gumba si ising da dum ilai laina tummi natra adubu but insoluble in organic solvent organic solvent natra ana organic solvent benzene gumba ether gumba natraga kerosene jide hairone isam samna kerosene da thum dhadara yengo thum du tumroi thum du tumroi da bane ana sigi character mari si sigi character mari si kedaweba kanana cheli sagi electro keno compound sina chen doineba ionic compound sing sina chen ba character neba aduna matang sida koina khange ionic bond gi matang da khange adagi mamangi haifet mamangi chapter gi haifet revision tawre aduga mathangi episode ta covalent bond amadi duga sagi coordinate bond dative bond do mu yengasiko aduna channel si subscribe tawdriba oiragadi makhata na notification ama class tutorial sing yengnabagi notification phangnabi damakta bell button se nambiramu and thank you and happy studying.